NREGS की Signboard Yekpada State Emblem Khongoinare Mawong sumdaba State Emblem Yekpasing Mityeng Changba Mathou Tare India Government के Mahatma Gandhi National Rural Employment Guarantee Act की मखादा Senapati District की मनुंग चन लइबा Makhel Village ता लंबी सेमनबगी थबक पाइखत खिबगे खिल्लिबा Signboard अदुदा मणिपुर State Emblem बो यामना मवोंग मरिल तादना रिएक्शन दुना लमदम असिगी सक्ता खुदम असिबो खोंगोइनबगी फिबम द थमलंबा थेंगनरे State asibu masak takpada sizinariba logo asibu laingak ki makada paikhatpa thabak amagi signboard ta mawong sumdana yaksinduna laingak asibu ikai ba piba made miyam mamangda lamdam asibu ikai phirup khuman bage phibam da thamlam liba sing adu mari laina ba singna midyeng sangna bagi tangai fadaba yamna chauna laire NREGS ke signboard lairiba mafam ase handak sangai festival gi saruk ama oina makhel gi thoram pangthokpa maduge manak nakpada laiba mafam amadane Hairiba mafam asida laibak asigi tongan ba state amade India gi mapandagi tongan ba lamkoi ba phawba laktuna kumai asibu saruk yaribane masida sunatana signboard asigi oi thangba maikeida yegliba Mahatma Gandhi gi saktam asida su yamna mawong maril sumdana yeksilamba thengnare hairiba mawong maril sumdaba signboard asi haukiba kumja 2020 dage work ID 20010060021/ LD/15050 की मखादा लैंड डेवलपमेंट की थबक पाइखत की बनी हाइना मयेक सेंगना इरे साइनबोर्ड असिदा येगलिबा कंगला सागी सतम असे खजिक खराक सोइबदा नतना यामना हेना मवोंग मरिल ताहंदना तौगे यावना तौबगी फिबमदा थंबा उबा फंगे मसिदा सुनतना स्टेट एम्ब्लेम गे सरुक अमा ओइना सागी सतम अदुगे मखादा कंगला सा हाइना मैतै मयेकना इरिबा वाहै अदुसु पाबा थोक्तबा मखै Maitai mayak ta yaudaba mayak phawba hapsinduna isinba thengnare asigumba miyam tinpham oiriba mafam asida laingakna authorize tawduna yungliba signboard amada state emblem bu mawong sumdana yaksilamba thengnabada mafam aduda sangai festival yengba lakhiba lamdam asigi miyoi kayana nungaitaba phongdoknaramkhe loinana asigumba soiba aranba singase matungda thoktanaba laingakna midyeng changhaningbagi wafam singsu phongdoknaramkhe Manipur State Emblem bu lainga ki tongan ba loisang singna lana sizina bagi thawong ase thengkhang kayada thengnakhiba laikhrabane hiram asigi matangda pause asinasu kayara khanna asoiba sing adu sumthokna ba pau ikhiba laikhrabane hauji department kharagi official website ta aranba State Emblem sizinare masida sunatana Manipur lainga ki tongan ba department na matam gi oina puthokpa leaflet flyer na chingba namba matam dasu internet tagi logo sing lawtharaga hektamak madu namliba printing press sing na hablak padagi asoiba kayamarum yawba thengnare asumna lainga ki loisang sing na aranba logo sing sizina bagi haurak phamase internet na oibana laingak na masida midyeng changduna lawkhatpam thokpa thabak sing lawkhatpagi tangai fadaba laire masigi su mathakta logo asibu hakthengna na mawong maril tadana yeksinduna lainga ki mingcha thian ba yaba mawongda thabak satharagli ba singase logi oibe action lawkhatpagi tangai fadaba yamna chaung laire foreign tourist singna yamna pamna ba mafam ama oiriba chingmairong chairau chingthakta leiriba Imphal View Tower ge lambi gi amodakai sing lamphel police na sengdokre Manipur da adventure sport hena chawkhadanna ba nimas ka MOU ama athubada khuyek pinaraga nei Manipur da adventure sports hena chawkhadanna ba Ministry of Defense ki makhada leiriba National Institute of Mountaineering and Adventure Sports nimas ka MOU ama athuba matamda khuyek pinaraga ni haina Youth Affairs and Sports Minister Govindas Konthokjamna phongdokre taramari suba Manipur Polo International loisan khre UK na Manipur maithiba piramlaga trophy pukhre Manipur picture abasu India gi state singi manungda nganthoi state ne Governor La Ganeshan DMU dage MSc pass tawkraba singge admit card amadi mark sheet December 5 phawbada pithoktrabade khongjang changsilaga ne mahiroi sing kumja 2021 gi September thada Danamanjuri University dage theory exam tawraga October thada practical exam assignment mota loisinduna 2021 gi December 13 ga mathoida exam haidoktuna MSc loisingrabaso ngasi phawba exam asigi admit card amade mark sheet pithoktan leiribase mari leinaba authority na midyeng changadabani haina DMU dagi 2019-21 da pass tawkhraba mahiroi singge
mahut siladuna zoology department ki moirangthem sunibala na phongdokre thabak ta ki pothakraba miyoi ama extension order yaudana chahi mari hena thabak tawraga lairamlei Manipur lenga ki veterinary department ta kumja 2018 da thabak ta ki pothakraba employee ama laingak na makata na thabak sangthana puhanaba order na chingba amata thokidana chahi mari hena thabak puraga lairamle hai re department asigi employee kharana media da phongdorokpada thabak ta ki pothakraba employee asibo thabak sangthana puhanduna leiba sina department ki arona thop service ka mari laina bahiram sing pension ka mari laina ba thabak thorom kaya paihanduna thambana department ta confidential discipline na chingba mata laitaba department amagumna uhalle hai khe kumja 2018 da thabak ta ki pothakraba miyoi asina haujik department asida thabak suduna leibaga loinana miyoi asigi khuyek chana handuna thamba se aranba thawong ni haina maral si re maram chadana thabak ta ki pothakraba miyoi amabu office ki arona thopsing sinaduna thamba haibase tawpham thoktabane department asina kari maram gi damak state cabinet na warep logduna hana laikhraba thabak ta ki pothakraba employee singbo makhata na thabak puhandana bagi wafam adu na thairaga karamna thabak ta ki pothakraba miyoi amabu department ki thabak ta sisinariba no hangnarakle thabak ta ki pothakraba miyoi bu makha sangthana thabak puhanba sina department ta secrecy lairagloi loinana tungda akaiba lakpa yai phibam ase thogandana ba mari lena ba lainga ke makok thongbo official singna masida mijeng changbiduna asigumba miyoi sing asibu khudakta thabakta gi lokthok pinaba employee kharana phongdok narakle panba yabade en birena lusing ba lainga ki ahan batamda pangthoki ba cabinet miphamna manipur lainga ki makhada thabak toriba employee sing makhal amatage service extension piroi loinana miyoi amatabu makha sangthana thabak tawhanbagi khudong chaba leiroi haina warep lawkhibane aroibada tabiri bapumnamakpu thagatchare